ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯀꯣꯝꯅꯅ ꯈꯨꯔꯨꯝꯖꯔꯤ ꯅꯕ ꯄꯥꯎ ꯈꯔ ꯄꯤꯖꯔꯤ ꯅꯥꯒꯥ ꯇꯔꯨꯛꯁꯤꯅ ꯐꯪꯂꯛꯄꯗꯒꯤ ꯆꯤꯡꯗ ꯏꯔꯥꯡ ꯊꯣꯛꯄ ꯍꯦꯟꯒꯠꯂꯛꯂꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯎꯇꯨꯗ ꯈꯨꯟꯖꯥ ꯑꯅꯤ ꯍꯥꯠꯂꯝꯂꯦ ꯌꯨꯝ ꯀꯨꯟꯊ꯭ꯔꯥ ꯃꯩ ꯊꯥꯔꯝꯂꯦ ꯅꯥꯒꯥ ꯇꯔꯨꯛꯃꯛ ꯃꯁꯛ ꯈꯪꯕ ꯉꯝꯈ꯭ꯔꯦ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯗ꯭ꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯤꯔꯣꯏ ꯅꯥꯒꯥ ꯇꯔꯨꯛ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯑꯊꯨꯕꯗ ꯄꯨꯊꯣꯛꯀꯗꯕꯅꯤ ꯈꯗꯥꯡ ꯁꯔꯗꯥ ꯂꯝꯕꯥ ꯌꯥꯎꯗꯅ MP ꯈꯟꯈ꯭ꯔꯦ MP ꯑꯣꯏꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯆꯠꯂꯕꯗꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯎꯅꯕ ꯑꯃꯁꯨꯡ ꯋꯥꯀꯠꯁꯤꯡ ꯄꯨꯈꯠꯄ ꯇꯥꯗꯨꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯁꯔꯗꯥ ꯅꯥꯒꯥ ꯇꯔꯨꯛ ꯃꯤꯍꯥꯇ COCOMI ꯑꯃꯁꯨꯡ ꯂꯨꯞ 13ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯇꯦꯝ ꯇꯧꯔꯛꯂꯤ ꯅꯥꯒꯥ ꯇꯔꯨꯛ ꯍꯥꯠꯂꯛꯄꯗꯒꯤ ꯈꯨꯠꯁꯥꯎꯅꯔꯕ ꯅꯥꯒꯥꯁꯤꯡꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ NPFꯒꯤ ꯑꯣꯐꯤꯁ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯂꯦ ꯌꯦꯜꯂꯣ ꯃꯤꯁꯤꯡꯅ ꯃꯃꯜ ꯂꯩꯇꯅ ꯂꯧꯔꯛꯂꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯌꯦꯡꯗꯨꯅ ꯈꯛ ꯂꯩꯔꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯥꯖꯔꯤ ꯃꯦ 19ꯗ ꯀꯨꯀꯤꯁꯤꯡꯅ ꯂꯩꯂꯣꯟꯗ ꯋꯥꯐꯩꯗꯒꯤ ꯐꯥꯈꯤꯕ ꯅꯥꯒꯥ ꯇꯔꯨꯛ ꯃꯇꯨꯡ ꯇꯥꯅ ꯀꯛꯊꯠꯇꯨꯅ ꯁꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯅ ꯍꯥꯠꯇꯣꯛꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯛꯈꯤꯕ ꯑꯗꯨꯗꯒꯤ ꯆꯤꯡꯒꯤ ꯃꯐꯝꯁꯤꯡꯗ ꯏꯔꯥꯡ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯂꯥꯛꯈꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯨꯔꯇꯨ ꯀꯨꯀꯤ ꯚꯤꯂꯦꯖꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 3 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯑꯀꯟꯕ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯈꯨꯟꯖꯥ ꯑꯅꯤ ꯍꯥꯠꯂꯝꯕꯒ ꯂꯣꯏꯅꯅ ꯌꯨꯝ 60 ꯔꯣꯝ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗꯤ ꯂꯦꯃꯤꯂꯨꯟ ꯍꯥꯎꯀꯤꯝ ꯑꯃꯁꯨꯡ ꯂꯨꯃꯤꯊꯥꯡ ꯍꯥꯎꯀꯤꯝ ꯀꯧꯏ ꯂꯦꯃꯤꯂꯨꯟ ꯍꯥꯎꯀꯤꯝ ꯑꯁꯤ ꯀꯨꯇꯨ ꯀꯨꯀꯤ ꯕꯦꯞꯇꯤꯁ ꯆꯔꯆꯀꯤ ꯂꯤꯗꯔ ꯑꯃꯅꯤ ꯑꯗꯨꯒ ꯂꯨꯃꯤꯊꯥꯡ ꯍꯥꯎꯀꯤꯝꯅ ꯀꯨꯔꯇꯨ ꯌꯨꯠ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨꯅ ꯑꯍꯥꯟꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯟꯗꯥꯈꯤ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯈꯨꯟꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯌꯨꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯔꯝꯕꯅꯤ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯩꯀꯨꯜꯗ ꯂꯩꯕ ꯊꯤꯡꯐꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖꯗꯁꯨ ꯉꯔꯥꯡ ꯑꯍꯤꯡ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯐꯪꯗꯦ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯏꯁꯇꯔꯟ ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ EKCAꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ EKCAꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯊꯣꯛꯈꯤꯕ ꯀꯨꯔꯇꯨ ꯚꯤꯂꯦꯖꯀꯤ ꯊꯧꯗꯣꯛ ꯑꯁꯤ NSCN ꯏꯁꯇꯔꯟ ꯐ꯭ꯂꯦꯛ ꯁꯥꯅꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ SNA ꯑꯅꯤꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯃꯔꯥꯟ ꯁꯤꯔꯛꯂꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ EKCAꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯆꯔꯆ ꯃꯩ ꯊꯥꯕ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯆꯝ ꯍꯥꯞꯄ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯏꯗꯤꯂꯤꯁꯤꯌꯝ ꯐ꯭रीडꯝꯕꯨ ꯁꯤꯡꯅꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯤ ꯇꯨꯖꯨꯡ ꯐꯥꯎꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁꯤꯆꯨꯑꯦꯁꯟꯗ ꯆꯥꯎꯅ ꯋꯥꯍꯪ ꯑꯣꯏꯔꯛꯂꯦ ꯍꯥꯏꯈꯤꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯚꯜꯅꯔꯦꯕꯜ ꯑꯣꯏꯅ ꯃꯐꯝꯁꯤꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯑꯥꯔꯄꯤꯜ ꯇꯧꯔꯛꯂꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯥꯅꯨꯏ ꯇꯥꯈꯨꯟ ꯅꯥꯒꯥ ꯚꯤꯂꯦꯖꯗꯁꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯂꯦ ꯍꯥꯏꯔꯤ ꯇꯔꯨꯟ ꯚꯤꯂꯦꯖ ꯃꯤꯗꯤꯌꯥ ꯁꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯄ ꯄꯥꯎ ꯑꯃꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅꯤ ꯆꯤꯡꯅꯕ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯜ ꯑꯁꯤ ꯇꯝꯅ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯥꯖꯔꯤ ꯀꯨꯀꯤꯁꯤꯡꯅ ꯐꯥꯖꯤꯜꯂꯨꯔꯕ ꯅꯥꯒꯥ ꯇꯔꯨꯛ ꯇꯝꯊꯤꯅ ꯍꯥꯠꯂꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛꯇ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ COCOMI ꯑꯃꯁꯨꯡ 13 CSO ꯀꯪꯂꯩꯄꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯅꯔꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯞ ꯑꯁꯤꯒꯤ IPR ꯁꯕ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯐꯤꯖꯝ ꯁꯥꯝꯆꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯃꯦ 18ꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ ꯇꯔꯨꯛ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯗ COCOMIꯅ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯅꯤꯡꯗꯦ ꯃꯔꯥꯟ ꯁꯨꯛꯂꯩ ꯂꯩꯖꯗꯕ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯐꯥꯔꯒ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯂꯤꯆꯠ ꯑꯃ ꯅꯠꯇꯦ ꯃꯁꯤ ꯁꯥꯒꯤ ꯂꯝꯆꯠ ꯑꯃꯅꯤ ꯃꯁꯤꯒꯨꯝꯕ ꯑꯟꯍ꯭ꯌꯨꯃꯦꯟ ꯑꯣꯏꯕ ꯊꯧꯑꯣꯡ ꯀꯌా ꯑꯃ ꯆꯤꯟꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯉꯔꯥꯡꯒꯤ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ COCOMIꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯥ ꯑꯃꯃꯨꯛ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕꯗꯅ ꯀꯔꯤꯒꯤ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤꯕꯅꯣ ꯃꯇꯝ ꯆꯥꯅ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯀꯟꯅꯅꯕ ꯍꯣꯠꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯁꯣꯏꯔꯛꯂꯕ ꯃꯇꯝꯗ ꯁꯣꯔꯤ ꯍꯥꯏꯕꯗ ꯃꯤꯌꯥꯝꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯃꯁꯤꯒꯤ ꯗꯥꯏꯇꯁꯦ ꯂꯩꯉꯥꯛ ꯑꯁꯤꯅ ꯄꯨꯐꯝ ꯊꯣꯛꯏ ꯂꯩꯉꯥꯛꯅ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤ ꯌꯣꯛꯈꯠꯇꯨꯅ ꯊꯝꯕꯒꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯄꯅꯤ
हाइबसी यामना मयेक सेंगले हाइना फोंदोरगली नाकल अमरोमदा 14 CSO खंगलाइपागे IPR सब कमिटी कन्वेनर आइस बबलूना थादोरप चेरो अमना हाइ हौकिबा सही लिसिंग अनि सुमना कुलुमदोगी मेगी अहुमदगी हौदुना लमदम मसिदा इलिगेंट एग्रीमेंट एमिगेरसिंगना लंदारक्तुना थोहनिंगदबा थौदोकसिंग थोकी लेना लेना ममांग थादगी नागा फुरुप अमदी कुकी फुरुप की मियोइसिंग फाजिंदुना थमनखिबा अमदी नागा फुरुमना फाजिंखिबा कुकी मिसम 14 हिंगना थादोखी अमदी कुकीना सही असिगी मे 19 नागा मिसम तरु लाइलोंग बाइफेगी जगह अमदगी पुखिबा मियोइसिंगुना ngarang asiba woina phangkiba ngomki asiguba minungsi leitaba misam miambu DNA state tawdrabadi masak manungda masak phawa khangda makai phibamda hatpagi thong asi kadem tawi manipurda hauji tholiba khusiangi wathok anthok amadi thaudo wathok asigi daita pomba hauji paliba lenga asigi MLA singa pugadabani ngarang asima kanglai pakta oiragliba phibam sing asi kumne yenglaga hauji woriba MLA mantri sing asina masa masagi phireb amadi sapchaba lenga asina lamdam asigi miyamda athuba matamda khangan gadabani haiki hauji akhatana pau sandona khangan jari misam taru phabda chenariba lailom बाइफै खुलगी खुलाकपा फादुना एक्शन लखुटकदबनी लियांगमांग मिसम तरु फाबदा असोब थौदांग लौदुना चेनरिबा लाइलोंग बाइफै खुनगी खुलाकपा थांबोय बाइफै अमदि पुलिस पार्सोनेल थांगिलेन खुदक्ता फादुना लोगि ओइबा एक्शन लखुटुना मणिपुरगी सु एडवोकेट तौगदबनी हाइना पीस एंड इंटीग्रिटी कमिटी क्यांगै पिकना तक्सिलगली पिकी कम्युनिटी आइस मेगाचंदना थादोरप चेरोल अमना हाई सही असिगी मे 19 लैलो बाइफैदगी लियांगमाई नागा मिसम ट्राइबाम फाजिलुबगी मनुंग रानिखोना थादोरलगा तरुना अमना फाजिलुना थमौबनी मिसम फाबदा चेनबसिंगी मथक्ते एक्शन लखलु हाइदुना मियाना लाउना लाखिबनी मणिपुर लेंगाना वारी सानरी अथुबदा टेक्ता कायदा थादोलगने हाइना फोंदोकपा लैग्रबसु मतम सांगना सिक्युरिटी फोर्सना थीबा ngamdana लालगा कुकीगी मियोय 14 टेक्ता कायदा थादोखिबा नोंगामबगा सिक्युरिटी फोर्सना थीबा बदा नागा मिसम तरुकी असिबा हक्सांग फंगले हाइबसे मणिपुर लेंगाना कुकी नार्को टूरिस्टसुंगु तौनिंगबदा तौबदा अयाबा पिबिरिबरा लैलोंग भाइफै खुल असि लैमखोंगदा लैबा मणिपुरगी अमता ngairba आर्मी हबनी हाइरिबा 53 सुबा माउंटेन डिवीजन नकना लैबा मफमनी सेंट्रल फोर्स अमदी मणिपुर पुलिस असे मिसम कनबगी महुता असिबा चांग थीनबा मणिपुर लेंगाना थमलिबरा लैमखोंगदा लैबा 53 सुबा माउंटेन डिवीजन असी मियामना थाजबा लैत्रे मरम अदुना मियांगी पुंसी अमसुंग लंथुम ngangnabagidamata मणिपुर पुलिस कमांडोगी पोस्ट ओइना थंबिरो पिखरबा मफम अमदा मसागी सिटीजन तरुकी थवा फावा कंबंग ngamdaba asina इंडिया की सिक्युरिटी फोर्स ना ngaukhai ngaulanगani हाइबजे थाजनिंगाई ओइद्रे मिसम हापदा हालेंबा लैतबा कुकी टेररिस्ट सिंगी मथक्ता एक्शन लखपा ngamdriba karigino KNFP की चेयरमैन की नुपी नेपचा की गेनबु डिप्यूटी CM ओहनबगी मरम असि टेररिस्ट उखलगा येलोमी मिसम लोइसिन खरे हाइबा सेंटर की थौरांगला नेपचा की गेन डिप्यूटी CM की खुंदगी लखोक्तुना मिसम हापर चेनरिबा महाकी नुपा KNFP की प्रेसिडेंट सेंटिंगथांग एलाइस थांबोय किकेन यावना नाइलोन बाइफै की खुलापा थांबोय बाइफेस पुलिस पार्सोनेल थांगिलेन खुदक्ता फादुना लोगी ओइबा एक्शन लखलु अमदी मणिपुरगिसु एडवोकेट तौ लियांगमै मिसम तरु निहात थिना हातुक खिबगी थवो अकम मोंगदा यानिंगदबगा लोइनना इमुंग मनुंगी अवाबदा पिक अमदी ऑल क्यांगै नुपी चाखत थौरांग लुपना सरुक यारि हाइनासु चेरोल असना मखा तारदि हौजी पाजरिबा पाउसी मतांग असला लुसिंदरे मियामबु मुकहना खुरुमजरे।